Moreda kuki khulai paiba singna RPG yauna phaba makal ge khulai season aduna akan mamaong da landara ko da special commando ni laikidre IRB jawan ahumna sokapan nangkre. Moreda Santi Hanjuna State Force ki officer singna lainga ki oi order pirak tabatidana jab jab thabak tawbiu Manipur miyamna faigak faina lepkane haina kokomina lauthokre. Amasong Chief Minister N. Birena lem na tharoi haina laubagi matam natre lan yaurakpa yai haina hai ki boafam ngak na lan yaubiro tung ilaklagi haina Federation of Civil Societies Manipur na takshilakli.